अहानबदा मरुओइबा पाउ आइन की वांगमदा नन जुडिशियल स्टाम्प पेपर योलिबा लनाई दुकान सिंगी मथक्ता कक्चिंग डिस्ट्रिक्ट बार एसोसिएशन ड्राइव चथखरे स्टाम्प वेंडर अमदी लनाई दुकान फमलिबा सिंगा वखल तामिनखरे लेंगाप की माइकैदगी फ्लड रिलीफ की तेंगबांग कया पीदुना होनरबसु हौकिबा था खरा असिदा मणिपुरदा लेप्तना चुरखिबा नोंगना मसिसु युम कया इसिंग थुमदुना लेबि इस्लाम की प्रॉफेट मोहम्मद की मतंगदा फजदबा पोस्ट अमा थागतुबगी वहोदगी बांग्लादेश ता खोइसाउनरबा मियामना हिंदू की युम 15 अमांग अता थोखनख्रे अमदी रशिया दा हाकिबा रिचर्ड स्केल दा 9.8 यौना कनबा युहाना मरम ओइरगा सुनामी लाकपगी अकीबा लेरे रशिया यूएस अमदी जापान याउना लेबा कयादा सुनामी अलर्ट लाउथोखरे खुरुमजरी ISCOM न्यूज मीटिंग ताबीरिबा ख्वाइ पुमनमकपु जेशावइनामना तरामनोकचरी हुजिक मियामदा पाउ संदोकना पिजरी लनाई दुकान सिंगना लोगी वांगमदा नन जुडिशियल स्टाम्प पेपर सिंग ममल वांगना योलकपा अमदी मरी लेनबा स्टाम्प वेंडर सिंगदना लेबा फंगनक्तबगी फिबम अमा लाखलिबा असिगी येंगलगा कक्चिंग डिस्ट्रिक्ट बार एसोसिएशन ना था असिगी तांग 19 दा थोखिबा चेरोल अमगी मतुंग इन्ना ngasi hauna district police ki mateng lauraga hairiba lanai dukan sing asigi mathakta drive chathakre haina ngasi association asina thadorakpa cherol amada phongdorakli association asiki joint secretary Naurem Jameson na khudyek piduna thadorakpa cherol asigi matung inna lanai dukan sing na non judicial stamp paper sing mamal wangna yonduna sel tana bohonarakpa asina mari leinaba vendor sing dadi hairiba non judicial stamp paper sing asi leiba fangdre masina maram oiraga micham amadi advocate singda yamna chawna khudong chadaba mayok nabadagi drive asi kaching district ki manung haibadi suknu dagi mayeng lamjaw fawba amadi segmaijing dagi wabugai kaching sora amasung palel fawba chathaki drive asi da lanai dukan kunmanga amadi stamp vendor ani chawna chenaramba thengnarakhibaga loinana non judicial stamp paper Jamapan kuntra humdoi fagat pangamki. Amadi district mari dagi haibadi Kakching, Thobal, Imphal West amadi Churachandpur dagi punna stamp vendor taret generamba thengnaki. Generiba dukan sing amadi district asigi stamp vendor sing Kakching district bar association ka punna faminaduna wakhal taminaduna matungda asigumba lona yadaba thabak sing asi amuk hanna tawdaba haina yanaki hairi. Security force ki kangbu amana tha asigi tang kunipan da chathakiba operation amada aina thingkraba lalholup KCP PWG ki active kadar ama fare faraba mioi adudi Imphal West district ki yumnam huidrom makha lekai dagi thiam boinaw chahi nifu taretni mahak Imphal East district ki Mahabali manakta leiba hawkip weng dagi fabangam kibani hairi Motor vehicle offender singi mathakta Manipur police na changchilakpa drive lepa leitena chathari ngarang khaktada punna chalan humfutaret kakhibaga loinana punna lupa lakh amaga lising kunthani thoi khongkatpa ngamkhre loinana tha asigi tang kunipan da chathakiba drive singda punna mioi 13 detain tawkhiba mioi sing adu number plate yautaba amadi gari gi che chang sudabana ayamba oikhi loinana drive asigi manung channa tinted film napa makhong mari panba gari singdagi hairiba film sing adu lauthokpagi thabak su chathaki numita sita chathaki ba drive ta punna gari 15 dagi tinted film sing lauthokki haina police tagi phangba paw amana makhatari Haukiba tha kharadagi Manipurda nong leptana churakibana maram oiraga iram nala matik chana semhodabadagi haukiba March thadagi haujik phawba lamsang assembly constituency ki manung channa leiriba Nauremthong samusang lairembi leirakta leiba yum 13 di haujik phawba ichawgi awaba mayok naduna leiri ichaw asina mafam asida leiriba nupi angang amadi yumda yokpa sasan kaya nasillakpa yawrakpadagi hena awaba oiraki
Mari Lainaba Loishang Singdasu, Kayarak, Hanna Wakatkre, Adubu, Ngasi Faubada Assembly Constituency Asigi, Luching Bakaya Yauna, Mafam Asida Lakpidri Haina, Ising Ichao Asina, Awabata Halaba, Ngasek Pam Netana, ISCOM Newsta, Ben the Wafam Kaya, Tamlak Pagaloyana, Mari Lainaba Singi Pukningsu, Chingsilakli. Mitay Maitay bu amuk hanna scheduled tribe status da hanjin hannaba meheshor thongnau jamna Union Tribal Affairs Minister Jual Oram unaduna dakshin kre Delhi gi 3 Safdarjung Road Laiba Union Minister gi office da ngasi ayu RPI Atwale gi National Secretary su oripa CWC member meheshor thongnau jamna chatuna unakibada Mitay Maitay bu scheduled tribe list da chalhannaba matik chaba documents sing yawba memorandum amasu pisinke Union Minister Unaruba Matung Paumi Singda Wangang Laduna Meheshor Thongnau Jamna Hai Manipurgi Yelhomi Oriba Maitay Furup Asi May Horol Dagi Hauna Tribe Ama Oina Sakhangduna Lakpagi document Kaya Lairabasu Indiagi Constitution Semlakpa Matamda Scheduled Tribe Oina Yawrak Tabani Hai Riba Status Asi Hanjin Hanbiyu Haiduna Maikai Kaya Dagi Taknaduna Lakpani Mitay Maitay Bu Scheduled Tribe List Chalhalu Haiduna Manipurgi Laingak Tasu Kayarak Hanna Taknaraba Matung President's Rule Gi Matam Dasu Manipur Governor Masamak Unaduna Matik Chaba Document Sing Pishin Kiba Laikre Manipur Governor da Pishin Kiba Memorandum Adumak Ngasi Union Minister Ga Unabada Pishin Bani Memorandum Asi Pishin Kiba Galoinana Manipur da Hojek President's Rule Chatnaba Oibana Center Gi Kutta Lairingai Mitay Maitay Bu Scheduled Tribe Lista Amuk Hanjin Hannaba Honabiyu Haiba Wafam Dakshilamki Maduda Union Minister Nasu Mahakna Angamba Hotnage Haibagi Tajaba Piraki Haina Meheshorna Makatana Fongdoki Union Minister of Tribal Affairs Sri Joel Oram Nazarui Huzik President Rule Matamni ko Manipur Sida Aduna Honorable Governor Dasu 16 May 2025 ta akoi site gi akoi Mitay na ST restore to matangda akoi unazarure aduna hojikti President Rule su leibanina hojik Sri Joel Oram Honorable Minister na kitang initiative lobiraga state ki labor authority hadi for example Honorable Governor su tanara kanda kamaina si akoi restore to gadagi haibedi akoi Mitay haibesidi hanadagi pre-independence on book record authorized oiba fact on record loi lerabani mamang dagi dum akoi Mitay se drive ne haibagi akoi proof on record authorized oiba book authorized oiba technical record gi akoi Mitay se drive ne haibagi proof loi lerabani adubu Bharat ki Sanvidhan 1951 ko matamdadi Mitay se akoi gi scheduled tribe list di yaraktre aduna sidi akoi gi tribe ta chanjagi haiba natte sidi scheduled tribe ki status ta restore to biuna haizabani aduna sigi proof and figures akoi honorable governor su pizarure Mamang dasu akoi Union Minister ki site ta sonda phangraba lebiramani adunga si hakthengna unazaraga ai ki site ki so amutang president run gi matam sida huzik center na power leriba matam sida amutang initiative lobiraga state authorized team na tanaraga amutang koi Mitay se scheduled tribe ki list ST ki list restore to biu na haije Manipur da hujik thokliba irang asiga mari lainana Kukijo Council KJC na sinduna public consultation meeting amang ngarang Kangpokpi gi LNC Hotel da pangthokre Mifam adu maru oina hojik Manipur da thokliba irang asigi matangda public opinion launabagi pandamda famkibani hairi Miyoi kayana saruk yakiba mifam adu pung ahumrom chatharaba matungda tongan ba warep kaya lauki Adum oinamak KJC gi matung ina hairiba resolution sing asi makhatana khanagadaba laibana miyam mamangdadi fongdokhiroi hairi Kangpokpi District Laiba PM Shri Kasturba Gandhi Valika Vidyalaya KGBV bu Laibak asida dedicate tauba mahai tamfam sang amani haina India Laingaki Ministry of Education na pirakpa certification plaque maikum hangdok pathoram ama ngarang school asigi campus ta pangthokre Saikul Assembly Constituency ki MLA Kim Neo Hangsing na plaque adugi maikum hangdoktuna haudokiba thauram aduda school asigi mahairoi amadi staff sing su saruk yaki panba yabadi Ministry of Education na pirakiba plaque asida Union Minister of Education Dharmendra Pradhan
Minister of State for Education Dr. Sukanta Mazumdar amadi Minister of State for Education Independent Judge Jayant Chowdhury ki mingsu yauri. Biramangol College ki lising ani kunga mga kunga taruki session gi oina BA, BSc, BCom amadi RPS ki first semester da naunaming chalaba mahairoi singi students induction program ama ngasi Sawombungda laiba college asigi gymnasium hall da pangthokre. Thauram aduda college asigi vice principal Dr. CH Ganajit amadi Dr. N Mirabai, Biramangol College Students Union listing ani kunga mga kunga taruki Vice President Dr. A. Joy Chandra amadi Biramangol College Teachers Association gi President I. Sam Shundar na maru oiba mithunglen sing oina saruk yaki. Thauramga mari lainana Dr. C.H. Ganajit na fungdokhibada College asida Department taramapan lay. Haujik faubada mahairoi chatret ka kuntra taruk ming chale. Relief camp natragana temporary shelter homes singdagi lakpa mahairoi singidi admission fee amadi examination fee laujade. Masi Directorate Yugi order matung inna laujaba firepni. Mari lainaba laingaki guideline chapchana ngaktuna kathokpaga loyana mahai masin takpi tambiriba maikai asigi khwaidagi liraba mahailoisang asida mahairoising takpi tambibada pumnamakna mateng pangbiyu haike. Biramangol College Vice Principal Elizabeth. Program student induction program ni akogi ahamba first semester gi 2025-26 session gi kana ning chalapa mayam sida oja sing si sakhang makhang naba amasung makoi na kari tawdagi hairu akoi da khangmin na bagi oina akoi na thoromasi pangthok jabeni loina na akoi gi department asida hoje department drama pa lejai drama pansida akoi anopa chhatra si 736 min chale bigi oida ti ado department mayam sidaida alaiba facility mayam do oja sing sina akoi chhatra mayam do khananji nabagi thoromati akoi pangthok jabeni lapa chhatra sing khudong chabasi akoi college da director yuna aingon na han thai akoi matuna makoi gi free oigani se admission fee as well as examination fee oibagi facility akoi adu chati makha sithagani maina akoi thai Haukiba kumjali singani kungamari dagi hauduna pangthoktuna lakpa Manipuri patriotic isai da base tauba isai singi oiba mayekta Manipuri jagoi ki oiba the second Kimak state level inter-school Manipuri dance competition lisingani kungamanga gi thoram handak chahi asigi oina su pangthoklagani haina Kanglei Indigenous Martial Arts and Cultural Society Kimak's ki Secretary General R.K. Lenin Sanana thadorakpa cherol amana khanghalakli Cherol asina makha taraduna hai competition asigi registration form sing lakliba August ki tang amadagi form thaba hauragani Maramaduna class 8 tagi class 12 phawbagi manungda leiba jagoibu pamjaba mahairoi singna saruk yabinaba amadi mahailoi sang singi maikai dagisu mahairoi singbu saruk yahanbinaba haiduna Kimak's ki maikai dagi paujelakli Hairiba competition asigi oina lakliba September gi tang 13 da solo dance ki audition round September gi tang 18 dana group category gi audition round pangthokani loinana selection fanglaba mahairoi singi oina September gi tang 13 irabot de numita final round pangthokani amadi akupa marol gi damak Kimak's ki head office tagi khangbi bayani haina khangbi bayagani haina su fongdorakli Chahi tara taret khakta ngairiba nupa macha ama mahaki Facebook account da Islam dharma gi Prophet Muhammad ki matangda Islam dharma chatpa miyoi singna yaningdaba wafam fongdoklui haibagi wahaudagi irang thokre khoishaunaraba miyamna haukiba Thangja amadi Nongmaijing numit ani asida Hindu lining chatpa miyoi kaya khundariba Aldatpur village talaiba yum tara mangarom attack chathaduna amangata thokhanki Official amana fongdorakpagi matung inna miyam gi ihau adu
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯍꯧ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯣꯁ ꯑꯗꯨ ꯊꯥꯒꯠꯂꯨꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯄꯨꯂꯤꯁꯅ ꯍꯦꯛ ꯐꯥꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯏꯔꯥꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯀꯌꯥ ꯗꯤꯄ꯭ꯂꯣꯏ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯃꯤꯐꯥ ꯃꯤꯄꯨꯟꯗꯤ ꯌꯥꯎꯈꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯐꯥꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯄꯨꯂꯤꯁꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯣꯔꯠꯀꯤ ꯌꯥꯊꯪ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯨꯚꯦꯅꯥꯏꯜ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯡ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯌꯨꯝ 15 ꯑꯗꯨꯒꯤ ꯃꯥꯡꯈꯤꯕ ꯃꯥꯜꯆꯥꯡꯁꯤꯡ ꯑꯗꯨꯒꯤ ꯂꯤꯁ ꯁꯦꯝꯒꯠꯇꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯏꯁ ꯀꯣꯁꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:15 ꯆꯠꯄ ꯃꯇꯝꯗ ꯔꯤꯆꯔꯠ ꯁ꯭ꯀꯦꯜꯗ 9.8 ꯌꯧꯅ ꯍꯥꯈꯤꯕ ꯌꯨꯍꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯑꯦꯁ, ꯔꯁꯤꯌꯥ ꯑꯃꯗꯤ ꯖꯄꯥꯟ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯁꯨꯅꯥꯃꯤ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯅꯥꯃꯤ ꯂꯥꯛꯄꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗꯤ ꯍꯋꯥꯏ, ꯑꯂꯥꯁꯀꯥ, ꯄꯦꯁꯤꯐꯤꯛ ꯑꯥꯏꯂꯦꯟꯗꯁꯤꯡ, ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥ, ꯏꯟꯗꯣꯅꯦꯁꯤꯌꯥ, ꯐꯤꯂꯤꯄꯤꯟꯁ ꯑꯃꯗꯤ ꯇꯥꯏꯋꯥꯟꯅꯤ꯫ ꯖꯄꯥꯟ ꯑꯃꯗꯤ ꯍꯋꯥꯏꯒꯤ ꯃꯐꯝꯁꯤꯡꯗꯗꯤ ꯏꯄꯥꯛ ꯃꯅꯥꯛꯇ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯃꯤꯌꯥꯝꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯆꯠꯄ ꯍꯧꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯁꯨꯅꯥꯃꯤꯅ ꯁꯣꯛꯍꯜꯂꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯃꯤꯌꯥꯝꯅ ꯂꯩꯕꯤꯗꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯤꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯥꯃꯤꯁꯤꯡꯅ ꯏꯄꯥꯛꯇ ꯂꯩꯈꯤꯕ ꯌꯥꯎꯔꯒꯗꯤ ꯃꯈꯣꯏꯒꯤ ꯕꯣꯠꯁꯤꯡ ꯑꯗꯨ ꯏꯄꯥꯛ ꯃꯄꯥꯟꯔꯣꯝꯗ ꯍꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯂꯥꯞꯅ ꯊꯧꯗꯣꯛꯈꯤꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯔꯤꯕ ꯉꯥꯃꯤꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯅꯟ ꯖꯨꯗꯤꯁꯤꯌꯦꯜ ꯁ꯭ꯇꯥꯝꯞ ꯄꯦꯄꯔ ꯌꯣꯜꯂꯝꯕ ꯂꯅꯥꯏ ꯗꯨꯀꯥꯟꯁꯤꯡꯒꯤ ꯃꯊꯛꯇ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯗ꯭ꯔꯥꯏꯚ ꯆꯠꯊꯈ꯭ꯔꯦ꯫ ꯁ꯭ꯇꯥꯝꯞ ꯚꯦꯟꯗꯔ ꯑꯃꯗꯤ ꯂꯅꯥꯏ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯂꯗ ꯔꯤꯂꯤꯐꯀꯤ ꯇꯦꯡꯕꯥꯡ ꯀꯌꯥ ꯄꯤꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯦꯞꯇꯅ ꯆꯨꯔꯛꯈꯤꯕ ꯅꯣꯡꯅ ꯉꯁꯤꯁꯨ ꯌꯨꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯏꯁꯂꯥꯝꯒꯤ ꯄ꯭ꯔꯣꯐꯦꯠ ꯃꯣꯍꯝꯃꯗꯀꯤ ꯃꯇꯥꯡꯗ ꯐꯖꯗꯕ ꯄꯣꯁꯠ ꯑꯃ ꯊꯥꯒꯠꯂꯨꯕꯒꯤ ꯋꯥꯍꯧꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯍꯤꯟꯗꯨꯒꯤ ꯌꯨꯝ 15 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯑꯃꯗꯤ ꯔꯁꯤꯌꯥꯗ ꯍꯥꯈꯤꯕ ꯔꯤꯆꯔꯠ ꯁ꯭ꯀꯦꯜꯗ 9.8 ꯌꯧꯅ ꯀꯟꯕ ꯌꯨꯍꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯅꯥꯃꯤ ꯂꯥꯛꯄꯒꯤ ꯑꯀꯤꯕ ꯂꯩꯔꯦ꯫ ꯔꯁꯤꯌꯥ, ꯌꯨꯑꯦꯁ ꯑꯃꯗꯤ ꯖꯄꯥꯟ ꯌꯥꯎꯅ ꯂꯩꯕꯥꯛ ꯀꯌꯥꯗ ꯁꯨꯅꯥꯃꯤ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ISCOM ꯅ꯭ꯌꯨꯁꯅ ꯄꯤꯖꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ IS ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫